ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯄꯥꯠꯀꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯅꯩ ꯄꯥꯠ ꯑꯁꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯉꯥ ꯏꯉꯦꯜꯒꯤ ꯃꯇꯝꯒ ꯌꯧꯔꯛꯄꯗꯗꯤ ꯄꯥꯠ ꯑꯁꯤ ꯊꯝꯕꯥꯜꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ, ꯑꯉꯧꯕꯁꯨ ꯑꯉꯥꯡꯕꯁꯨ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯁꯥꯠꯄ ꯁꯅꯥ ꯃꯆꯨꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯁꯨ ꯂꯩ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯍꯥꯛ ꯁꯥꯠꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯝꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯈꯔ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯑꯁꯤ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯀꯥ ꯐꯟꯅ ꯁꯥꯠꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯉꯥꯃꯤ ꯅꯨꯄꯥꯁꯤꯡꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯍꯤ ꯇꯣꯡꯗꯨꯅ ꯀꯨꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯃꯥꯟꯖ ꯃꯥꯁꯨ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯂꯨ ꯂꯥꯡꯊꯨꯝꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧꯗ ꯁꯥꯠꯂꯝꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ, ꯎꯈꯤꯗ꯭ꯔꯦ꯫ ꯄꯥꯠꯁꯤ ꯄꯪꯆꯥꯎ ꯆꯥꯎꯕ ꯄꯥꯠ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯠꯇꯨꯗ ꯍꯤ ꯍꯣꯟꯗꯨꯅ ꯉꯥ ꯐꯥꯅꯔꯤ꯫ ꯃꯥꯟꯖ ꯍꯤ ꯍꯣꯟꯅ ꯍꯣꯟꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯂꯨ ꯂꯥꯡ ꯑꯗꯨꯗꯗꯤ ꯍꯨꯔꯥꯟꯕꯅ ꯀꯥꯏꯊꯣꯛꯄꯤꯔꯝꯗꯕ꯫ ꯃꯈꯣꯏꯅ ꯑꯍꯤꯡꯗ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯃꯤ ꯃꯌꯥꯝꯒꯤ ꯊꯨꯝꯂꯤꯕ ꯂꯨ ꯂꯥꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯥꯏꯊꯣꯛꯄꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯑꯩꯒꯤ ꯂꯣꯏꯅ ꯀꯥꯏꯊꯣꯛꯂꯝꯈ꯭ꯔꯤꯕꯅꯤ꯫ ꯐꯨꯝꯗꯤ ꯑꯗꯨ ꯇꯝꯅ ꯍꯤ ꯍꯣꯟꯖꯤꯜꯂꯤ꯫ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯥ ꯆꯪꯂꯝꯃꯤ, ꯃꯍꯥꯛ ꯍꯔꯥꯎꯖꯩ꯫ ꯆꯪꯂꯝꯃꯦꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯥꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯇꯣꯡꯒꯣꯜꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯠ ꯃꯆꯤ ꯑꯃꯗꯒꯤ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯛꯅꯩ, ꯍꯥꯏꯅꯩ, ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯨ ꯀꯗꯣꯝꯗꯅꯣ? ꯀꯅꯥꯅꯣ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯍꯣꯏꯅꯦ, ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯅꯦ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯍꯩ ꯄꯪꯌꯦꯡ ꯌꯦꯡꯅꯩ꯫ ꯃꯥꯟꯖ ꯃꯥꯁꯨ ꯌꯦꯡꯂꯝꯕꯅꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯂꯗꯨꯅ꯫ ꯃꯤ ꯈꯔ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯍꯤ ꯍꯣꯟꯖꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯗ ꯍꯪꯉꯤ, ꯇꯥꯊꯤꯕꯣ, ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯈꯪꯗꯦꯅꯦ, ꯑꯩꯈꯣꯏꯁꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯅ ꯀꯟꯅ ꯂꯥꯎꯏꯅꯦ, ꯃꯥꯒꯤꯗꯨꯕꯨ ꯄꯥꯠꯇ ꯇꯥꯁꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨ ꯃꯥꯟꯁꯤꯜꯂꯛꯏꯅꯦ꯫ ꯅꯨꯄꯥ ꯑꯃꯁꯨ ꯍꯤ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ, ꯈꯣꯝꯕꯗꯣ ꯁꯣꯝꯗ ꯍꯤ ꯍꯣꯟꯈꯤꯕꯅꯤꯅꯦ, ꯃꯍꯥꯛ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯍꯥ, ꯈꯣꯝꯕꯕꯣ? ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯈꯣꯝꯕ ꯂꯩꯕ ꯎꯗꯦ꯫ ꯊꯦꯕꯣꯅ ꯂꯥꯎꯏ, ꯍꯣ ꯈꯨꯔꯥ, ꯑꯗꯣꯝꯗ ꯈꯣꯝꯕꯒ ꯂꯩꯕ꯭ꯔꯣ? ꯃꯥꯗꯤ ꯁꯣꯝꯗ ꯂꯩꯇꯦꯅꯦ꯫ ꯍꯥ, ꯂꯩꯇꯦ ꯍꯥꯏꯕ? ꯑꯃꯨꯛ ꯑꯥꯗ, ꯍꯣ ꯏꯄꯟ, ꯑꯗꯣꯝꯗ ꯈꯣꯝꯕꯒ ꯍꯤ ꯍꯣꯟꯖꯤꯜꯂꯛꯄ꯭ꯔꯣ? ꯁꯣꯝꯗꯗꯤ ꯃꯥ ꯂꯥꯛꯇꯦꯅꯦ꯫ ꯑꯗꯣꯝꯗꯁꯨ ꯂꯥꯛꯇꯕ? ꯑꯗꯨꯗꯤ ꯃꯥꯕꯨ ꯀꯗꯣꯝꯗ? ꯃꯥꯟꯖꯅ ꯍꯥꯏ, ꯇꯥꯊꯤꯕꯣ, ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕꯗꯣ ꯈꯣꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤ꯫ ꯃꯗꯨꯅ ꯐꯅꯤ꯫ ꯃꯈꯣꯏ ꯈꯔ ꯆꯪꯁꯤꯜꯂꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯁꯣꯝꯗꯒꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ? ꯃꯥꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯏꯊꯛ ꯑꯗꯨꯗ ꯃꯤ ꯌꯥꯎꯗꯕ ꯍꯤ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯊꯦꯕꯣꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯑꯦ, ꯑꯁꯤꯗ ꯍꯤ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯍꯣꯏꯅꯦꯍꯦ ꯇꯥꯊꯤꯕꯣ, ꯍꯤ ꯍꯣꯟꯖꯤꯟꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯍꯤ ꯍꯣꯟꯖꯤꯜꯂꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯍꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯥꯟꯖꯅ ꯍꯥꯏ, ꯁꯤꯕꯨ ꯈꯣꯝꯕꯒꯤ ꯍꯤ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯃꯍꯥꯛꯀꯤ ꯍꯤꯅꯤ ꯃꯁꯤ꯫ ꯍꯣꯏꯅꯦ, ꯇꯨ, ꯍꯤ ꯃꯇꯣꯟꯗ ꯍꯨꯕꯥꯠꯂꯤꯁꯤ ꯁꯤ ꯃꯥꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯎꯔꯛꯈꯤꯕꯗꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯝꯇ ꯊꯤꯁꯤꯃ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯈꯣꯝꯕꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯣꯝꯕꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯅꯤꯅꯦ, ꯂꯛꯅꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯊꯦꯕꯣꯅ ꯍꯥꯏ, ꯍꯩ ꯈꯣꯝꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯒ ꯂꯛꯅꯕꯒ ꯑꯣꯏꯔꯝꯃꯕ ꯅꯪ ꯑꯗꯨꯝ ꯁꯤꯔꯦ ꯈꯪꯉꯨꯍꯦ꯫ ꯃꯥꯟꯖꯅ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯅ,
ꯂꯣꯠꯄꯗꯤ ꯃꯥꯟꯗꯦ ꯁꯤ ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯁꯤꯡꯗ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯏꯁꯤꯡꯗ ꯇꯥꯔꯕꯗꯤ ꯀꯣꯛ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯗꯨꯕꯨ ꯂꯥꯏ ꯂꯧꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯖꯥꯠꯂꯥ ꯍꯦꯔꯥ ꯑꯣꯏꯔꯝꯂꯣꯏꯗ ꯄꯥꯠꯁꯤꯗ ꯀꯨꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯤꯕꯗ ꯈꯣꯝꯕꯕꯨ ꯐꯪꯈꯤꯗ꯭ꯔꯦ ꯈꯣꯝꯕ ꯄꯥꯠꯇ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯃ ꯋꯥ ꯋꯥ ꯁꯟꯗꯣꯛꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯥꯟꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯆꯪꯂꯛꯏ ꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯂꯣꯏꯔꯦ ꯊꯤꯔꯗꯕꯅꯤ ꯃꯥꯟꯖ ꯐꯥꯟ ꯑꯃ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ ꯍꯣ ꯑꯩꯁꯦ ꯅꯅꯦ ꯍꯣꯏꯔꯣꯝꯗꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕ ꯅꯅꯦ ꯇꯣꯝꯕꯤꯗꯣ ꯌꯥꯝꯅ ꯀꯞꯍꯧꯏ ꯑꯩ ꯑꯣꯏꯁꯨ ꯀꯞꯀꯅꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝꯗꯣ ꯑꯩꯁꯨ ꯉꯥ ꯀꯟꯅ ꯐꯥꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯈꯤ ꯏꯊꯛ ꯑꯗꯨꯗ ꯈꯣꯝꯕꯒꯤ ꯍꯤꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯈꯤ ꯊꯤꯕꯗ ꯑꯗꯨꯃꯛ ꯊꯤꯕꯗꯤ ꯐꯪꯗ꯭ꯔꯦ ꯃꯥꯒꯤꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯄꯥꯠꯇꯒꯨꯝꯕ ꯇꯥꯁꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯥꯕꯨ ꯏꯔꯣꯏꯕ ꯍꯩꯇꯕ ꯃꯤꯔꯣ ꯏꯃꯥ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯜꯂꯗꯣ ꯈꯪꯂꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯆꯥꯛ ꯊꯤꯗꯣꯛꯏ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯄꯥꯠꯀꯤ ꯄꯥꯠꯌꯥꯏꯗ ꯏꯔꯣꯜꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯂꯩꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯌꯦꯡꯕꯗ ꯃꯤꯠꯊꯛꯏ ꯁꯅꯥꯒꯤ ꯊꯝꯕꯥꯜꯕꯨ ꯑꯣꯟꯕ ꯉꯝꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯃꯍꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯃꯊꯟꯇ ꯁꯥꯟꯅꯩ ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯃꯉꯥꯜꯗ ꯃꯅꯤꯡ ꯇꯝꯅ ꯃꯍꯥꯛ ꯁꯥꯟꯅꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯦꯟꯈꯤꯕ ꯑꯁꯤꯅ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯂꯕ ಮಿಸಕ್ ಅದುಬುದಿ ಅಹಿನ ಸೋಯ್ದನ ಹಾತ್ಕನಿ ಅಸಿ ಹಾಯ್ದುನ ಮಹಾಕ್ ನೋಕ್ಚೈ ngayhak sanaraba matungda jab amuk lepkhre aduga sanagi thambal oina muk onthokduna hauduna leikhirami madau karamna mahakna pat asida laktuna sanagi thambal oina onduna leikhibano haiba sigi maram taibang mi kana amatana khanglamde masi aronba wari amani madugi matungda ising manung adudagi khombagi thawa yaudraba hakchang adu phaugalaklammi ithak aduda thok nomduna mahaki hakchang adu tauduna leiri mathangi ayukni nga phaba nupa kayama pata hi tongduna kumnarami manja sukumi magi lulang thumpham adu tamna mahak chatli khara ngan thoraknaba matamni matam masida khura chawbana pat adugi iyaida tauduna leiriba asiba hakchang adu be hek ururami sidi asiba hakchang nina kanagino masiba khura chawbana akoi budu leiriba miyo singbu tanaba mawngda lawi kana leibage mafam sida asiba hakchang ama tauduna leire pawasitaba miyo khaidi nga pharambaga tokduna maikai adom da loina hi honjinarami manjana hangi tatheba mayamna koirang langliba higa somda honjinariba sibu kari goiraba jano ai su khangdene makhoi gi thokpa panghon da honjine lawhe ai khoi ni su yenglusi hoi asi haiduna makhoi ni su hi honduna maikai adom da chalami mafam aduda mi mayam ama tinduna leirami makhoi ani hi honjili thebon hangi mayam kaidobu yaurabage khura chawbana kumlai asi bhagjang ama tauduna leire ha nupa mana hairi sidi khombagi asi bhagjang ni ngarang mangkhra haina taunariba dudi madi pat asida taaduna siri boire ha makhoi ni changsin duna yengi khombagi asi bhagjang aduna tauduna leiri chawbana hai magi misi ase onthokna chingna khreda pat asida karibu leiraba jano kari chu leiram loida pharese magi hakchang ase hida hapkatuna pukhrase makhoi mayam changduna
ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯍꯤꯗ ꯍꯥꯞꯂꯦ ꯑꯗꯨꯒ ꯍꯣꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯝꯕꯒꯤ ꯍꯟꯗꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯃꯤꯁꯤꯡꯅ ꯑꯁꯨꯝꯅ ꯅꯤꯟꯐꯨ ꯋꯥ ꯉꯥꯡꯕ ꯍꯧꯅꯔꯛꯏ꯫ ꯅꯈꯣꯏ ꯈꯪꯗ꯭ꯔꯣ ꯄꯥꯠ ꯑꯁꯤꯗ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯂꯩ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤꯅꯤ꯫ ꯈꯣꯝꯕꯗꯣ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯀꯣꯏꯠ ꯌꯦꯠꯇꯨꯅ ꯍꯥꯠꯄꯅꯦ ꯍꯥꯏꯌꯦ꯫ ꯃꯥꯕꯣ? ꯂꯥꯏꯔꯦꯟꯗꯤ ꯃꯤ ꯆꯥꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯆꯥꯗꯕꯤꯗ ꯍꯥꯠꯂꯤꯕ? ꯍꯣ, ꯁꯤꯒꯤ ꯂꯥꯏꯔꯦꯟ ꯑꯁꯤꯗꯤ ꯑꯇꯩ ꯂꯥꯏꯔꯦꯟꯒ ꯃꯥꯟꯅꯗꯕ ꯖꯥꯠꯅꯤ꯫ ꯁꯤꯅ ꯃꯤ ꯆꯥꯗꯕꯤ ꯂꯥꯏꯔꯦꯟ, ꯃꯤꯗꯨꯗ ꯀꯣꯏꯠ ꯌꯦꯠꯁꯤꯜꯂꯒ ꯍꯥꯠꯄ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯎ ꯑꯁꯤ ꯑꯃꯅ ꯑꯃꯗ ꯁꯦꯔꯥꯟꯅꯅ ꯂꯥꯟꯅ ꯄꯪꯇꯝꯗ ꯇꯝꯊꯣꯛꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯄꯥꯎ ꯑꯁꯤꯅ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯖꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯕ ꯉꯥ ꯐꯥꯕ ꯑꯁꯤ ꯊꯤꯡꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥ 3-4 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥ 3-4 ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯅꯔꯝꯗꯦ꯫ ꯊꯥ 1-2ꯒ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯉꯥ ꯐꯥꯕ ꯄꯤꯕꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯄꯥꯠꯇ ꯂꯥꯏꯔꯦꯟ ꯊꯣꯛꯏ, ꯂꯥꯏꯔꯦꯟ ꯂꯩ, ꯂꯥꯏꯔꯦꯟꯅ ꯃꯤ ꯆꯥꯈꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯔꯗꯤ ꯀꯨꯏꯔꯁꯦ꯫ ꯂꯥꯏꯔꯦꯟꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯠꯇꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ? ꯍꯥꯟꯅ ꯉꯥ ꯐꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗꯒꯤ ꯉꯥ ꯐꯥꯕ ꯂꯣꯏꯅ ꯇꯣꯛꯅꯈꯤꯕꯅꯤ꯫ ꯄꯥꯠꯇ ꯃꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗꯕꯅꯤ꯫ ꯐꯅ ꯀꯨꯏꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯅ ꯄꯥꯠ ꯑꯗꯨꯗ ꯆꯠꯂꯨꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯦꯟ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯁꯨ ꯃꯆꯤꯟꯖꯥꯛꯇꯤ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯗꯨꯃꯛ ꯆꯠꯂꯝꯒꯅꯤ꯫ ꯍꯣꯏꯗ, ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯊꯟꯇ ꯍꯦꯛꯇ ꯄꯥꯠꯇ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯄꯤꯕꯥ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯨ-ꯂꯥꯡ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯨꯄꯤ, ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯟ ꯃꯊꯛꯇ ꯊꯦꯠꯇꯨꯅ ꯊꯝꯕ ꯂꯨ-ꯂꯥꯡꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ, ꯑꯗꯨꯒ ꯇꯨꯡꯒꯣꯜꯒꯁꯨ ꯄꯨꯊꯣꯔꯛꯎ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯏꯉꯛ-ꯉꯛꯅ, ꯀꯩꯅꯣ, ꯂꯨ-ꯂꯥꯡꯗꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯄꯨꯊꯣꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯍꯣꯏ, ꯂꯨ-ꯂꯥꯡ ꯑꯁꯦ ꯀꯔꯤꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯆꯠꯂꯣ, ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯑꯌꯤꯡꯕꯤꯅ ꯑꯗꯨꯃꯛ ꯍꯪꯉꯤ꯫ ꯍꯣ, ꯉꯥ ꯐꯥꯅꯕꯅꯦ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯗ ꯀꯗꯥꯏꯗ ꯉꯥ ꯐꯥꯔꯨꯗꯣꯏꯅꯣ ꯍꯪꯖꯕꯅꯤ꯫ ꯄꯥꯠꯇ, ꯄꯥꯠꯇ꯫ ꯑꯩ ꯄꯥꯠꯇ ꯆꯠꯀꯦ꯫ ꯄꯥꯠꯇꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ? ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯕ ꯆꯠꯀꯅꯤ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦ ꯍꯦ? ꯉꯥꯎꯔꯤꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯅꯨꯄꯥ, ꯅꯪꯅꯦ ꯉꯥꯎꯔꯤꯗꯤ꯫ ꯂꯥꯏꯔꯦꯟ ꯂꯩ, ꯂꯥꯏꯔꯦꯟꯅ ꯃꯤ ꯆꯥꯏ ꯍꯥꯏꯗꯨꯕꯨ ꯅꯪ ꯀꯥꯎꯊꯣꯛꯂꯕ꯭ꯔꯣ? ꯄꯥꯠꯇꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯕ ꯅꯠꯇꯦ꯫ ꯃꯤꯅ ꯆꯠꯅꯗ꯭ꯔꯕ ꯄꯥꯠ ꯑꯗꯨꯗ ꯆꯠꯂꯨꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕꯔꯣ? ꯅꯨꯄꯤ, ꯅꯪꯅ ꯈꯪꯄꯣꯟꯇꯦ꯫ ꯅꯨꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯃꯔꯩ ꯃꯔꯥꯡ ꯇꯧꯔꯛꯀꯅꯨ꯫ ꯆꯠꯂꯣ, ꯂꯨ-ꯂꯥꯡꯗꯨ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯙꯝꯀꯥꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯨ-ꯂꯥꯡꯒ ꯇꯨꯡꯒꯣꯜꯒ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯐꯝꯂꯤꯕ ꯗꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯊꯝꯗꯨꯅ ꯍꯥꯏ, ꯁꯤꯗ ꯂꯩꯖꯔꯦ ꯂꯨ-ꯂꯥꯡ ꯍꯥꯏꯕꯗꯣ꯫ ꯄꯤꯕꯥꯅ ꯂꯨ-ꯂꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ꯫ ꯇꯨꯡꯒꯣꯜ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯟꯗꯨꯅ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯒꯦ꯫ ꯄꯥꯠꯇ ꯀꯨꯝꯗꯕ ꯐꯅ ꯀꯨꯏꯔꯦ꯫ ꯉꯥꯁꯨ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ, ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯪꯅꯦ ꯉꯥ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯦꯝ ꯁꯥꯔꯝꯃꯨ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯗꯕꯅꯤ꯫ ꯄꯤꯕꯥ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ? ꯇꯁꯦꯡꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨꯔ ꯃꯍꯥꯛꯀꯤꯁꯦ? ꯂꯥꯏꯔꯦꯟ ꯂꯩ ꯍꯥꯏꯗꯨꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯨꯝꯅꯗ꯭ꯔꯕ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯅꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯕ ꯇꯥꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯑꯩꯗꯤꯕꯀꯣ, ꯅꯨꯄꯤ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯤꯕꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯝꯕꯥꯜ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯄꯥꯠ ꯑꯁꯦ꯫ ꯑꯉꯥꯡ ꯄꯤꯁꯛ ꯍꯦꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ
ꯄꯥꯠ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯆꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯩꯔꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯂꯦꯞꯍꯟꯕ꯫ ꯃꯇꯤꯛ ꯅꯠꯇꯦ ꯃꯗꯨꯒꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯠꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯒꯅꯤ꯫ ꯄꯥꯠ ꯑꯁꯤꯁꯨ ꯅꯍꯥꯟ ꯃꯈꯩ ꯃꯤ ꯑꯃꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯤꯗ꯭ꯔꯕꯔꯥ? ꯑꯆꯧ ꯑꯆꯧꯕ ꯉꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯄꯥꯜ ꯑꯁꯤ ꯋꯥꯏꯗ ꯍꯦꯛꯇ ꯐꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯨ ꯂꯥꯡ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯐꯝ ꯆꯥꯅ ꯊꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯡ ꯑꯗꯨꯕꯨꯅ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯪꯂꯤ꯫ ꯑꯃꯨꯔꯛ ꯍꯦꯛ ꯂꯪꯂꯒ ꯆꯤꯡꯈꯠꯄꯗ ꯉꯥ ꯈꯔ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯉꯥꯒ ꯊꯣꯏꯅꯍꯦ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯅ꯫ ꯅꯍꯥꯟꯈꯩ ꯀꯅꯥꯝꯇ ꯐꯥꯕꯤꯗ꯭ꯔꯕꯅꯤꯅ ꯁꯧ ꯁꯥꯒꯩ ꯂꯩꯔꯝꯅꯤ꯫ ꯐꯥꯗꯣꯛꯀꯦ, ꯇꯨꯡꯒꯣꯜ ꯑꯁꯤ ꯊꯟꯅꯕ ꯑꯩ ꯉꯥ ꯐꯥꯗꯣꯛꯀꯦ꯫ ꯑꯃꯨꯛ ꯂꯥꯡ ꯑꯗꯨꯕꯨ ꯂꯪꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯉꯥ ꯑꯗꯨꯃꯛ ꯆꯪꯏ꯫ ꯃꯍꯥꯛ ꯍꯦꯟꯅ ꯍꯔꯥꯎꯏ꯫ ꯌꯥꯝꯃꯤꯍꯦ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯦꯟ ꯂꯩꯕꯅꯣ? ꯐꯅꯗꯨꯝ ꯐꯔꯦꯗ, ꯌꯣꯟꯕ ꯐꯥꯎ ꯌꯥꯔꯅꯤ ꯁꯤꯗꯤ꯫ ꯊꯨꯝꯈꯤꯕ ꯂꯨꯗꯨꯕꯨ ꯑꯃꯨꯛ ꯀꯥꯏꯗꯨꯅ ꯌꯦꯡꯏ꯫ ꯃꯗꯨꯗꯁꯨ ꯉꯥ ꯆꯪꯂꯝꯃꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯔꯦ ꯃꯍꯥꯛ꯫ ꯂꯨ ꯂꯥꯡꯗꯨ ꯐꯖꯅ ꯊꯨꯝꯂꯝꯂꯒ ꯍꯔꯥꯎꯅ ꯃꯍꯥꯛ ꯍꯤ ꯍꯣꯟꯗꯣꯔꯛꯏ꯫ ꯈꯔ ꯆꯠꯄꯒ ꯊꯦꯕꯣ ꯊꯦꯡꯅꯩ꯫ ꯊꯦꯕꯣꯅ ꯍꯪꯏ, ꯇꯥꯕꯤꯕ, ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯇꯨꯡꯒꯣꯜꯒ ꯌꯦꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅꯒ ꯂꯥꯛꯂꯤꯕ ꯑꯗꯨꯕꯣ? ꯄꯤꯕꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, ꯊꯦꯕꯣ, ꯑꯩꯅꯦ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯨꯔꯤꯕꯅꯤ꯫ ꯑꯍꯥ, ꯑꯁꯦꯡꯕꯔꯅꯦ ꯇꯥꯕꯤꯕ? ꯀꯩꯅꯣ, ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯇꯨ, ꯑꯩꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ, ꯇꯨꯡꯒꯣꯜ ꯑꯁꯤ ꯃꯄꯤꯛ ꯍꯦꯛ ꯊꯟꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯊꯦꯕꯣ ꯇꯨꯡꯒꯣꯜꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ, ꯌꯥꯝꯃꯤ ꯑꯩꯁꯤꯗꯤ ꯇꯥꯕꯤꯕ꯫ ꯌꯥꯝꯕꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯥꯕ ꯌꯥꯕꯅꯤ꯫ ꯇꯨꯡꯒꯣꯜꯁꯦ ꯄꯤꯛ ꯊꯜꯂꯕꯅꯤꯅ ꯇꯣꯛꯏ꯫ ꯍꯌꯦꯡ ꯑꯃꯨꯛ ꯐꯥꯔꯒꯦꯅ꯫ ꯑꯗꯨꯗꯣ ꯇꯥꯕꯤꯕ, ꯄꯥꯠꯇ ꯂꯥꯏꯔꯦꯟ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯨꯕꯨ ꯀꯝꯗꯧꯕꯅꯣ? ꯏꯕꯨꯡꯉꯣ, ꯃꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯒꯤ ꯆꯤꯟꯊꯣꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯤꯅ ꯄꯟꯍꯥꯏꯇ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯄꯥꯠꯇꯨꯗ ꯂꯥꯏꯔꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯠꯁꯤꯗ ꯉꯥ ꯐꯥꯕ ꯀꯨꯝꯃꯛꯇ꯭ꯔꯤꯕꯁꯦ ꯊꯥ ꯀꯌꯥ ꯁꯨꯔꯦ? ꯌꯥꯝꯂꯦꯗꯅ꯫ ꯃꯥꯁꯨ ꯑꯗꯨꯝ ꯀꯥꯏꯗꯅꯣꯃ ꯆꯠꯂꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯊꯦꯕꯣ, ꯑꯩꯈꯣꯏꯅꯦ ꯍꯥꯟꯅꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯇꯥꯏꯀꯣ꯫ ꯑꯩꯗꯤ ꯉꯥ ꯃꯌꯥꯝꯁꯦ ꯐꯥꯔꯛꯄꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯉꯥ ꯐꯥꯈꯤꯗ꯭ꯔꯤꯕꯅꯤ ꯑꯩ꯫ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯄꯤꯕꯥ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯕꯣꯅ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ, ꯄꯤꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯤꯗꯔꯥ? ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯗꯤ ꯈꯨꯌꯥꯝ ꯑꯃꯅꯤꯀꯣ꯫ ꯁꯣꯏꯗꯅ ꯆꯨꯝꯕ ꯇꯥꯏ꯫ ꯄꯥꯠꯁꯤꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯩ ꯍꯌꯦꯡꯗꯒꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯗꯕ ꯌꯥꯗ꯭ꯔꯦ꯫ ꯄꯤꯕꯥ ꯃꯌꯨꯝ ꯌꯧꯔꯦ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ, ꯑꯌꯤꯡꯕꯤ, ꯍꯩ ꯑꯌꯤꯡꯕꯤ, ꯅꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯦꯅꯦ ꯅꯪꯕꯣ꯫ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎꯅꯦꯍꯦ꯫ ꯑꯩꯅ ꯉꯥꯒ ꯃꯌꯥꯝ ꯐꯥꯔꯛꯂꯤꯕꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ, ꯉꯥꯕꯨ ꯐꯥꯕꯤꯔꯛꯄ꯭ꯔꯣ? ꯐꯥꯔꯛꯄ ꯍꯥꯏꯕꯕꯨ ꯇꯨꯡꯒꯣꯜ ꯑꯁꯤ ꯃꯄꯤꯛ ꯊꯟꯅ ꯐꯥꯔꯛꯂꯤꯕꯅꯤ꯫ ꯀꯗꯥꯏ? ꯄꯤꯕꯥ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯇꯨ, ꯌꯥꯝꯗ꯭ꯔꯥ? ꯑꯌꯤꯡꯕꯤ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯅ, ꯌꯥꯝꯃꯤꯍꯦ ꯁꯤꯗꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯁꯤꯗꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯕꯃꯨꯛ ꯌꯥꯔꯒꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯅꯪꯕꯨ ꯁꯦꯝꯂꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯁꯦꯝꯂꯦ꯫ ꯑꯗꯨꯗꯤ ꯅꯪ ꯉꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯣꯡꯂꯨꯔꯣ꯫ ꯑꯩꯅꯦ ꯃꯁꯤ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯂꯨꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯕ ꯉꯥ ꯈꯔ ꯈꯥꯏꯗꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯕꯥꯅ ꯃꯥꯒꯤ ꯉꯥ ꯌꯥꯎꯕ ꯇꯨꯡꯒꯣꯜꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯉꯥꯌꯣꯟꯕꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯆꯪꯗꯨꯅ ꯍꯥꯏ, ꯏꯅꯦ, ꯉꯥ ꯂꯩꯕꯤꯍꯧꯒꯦꯔꯥ? ꯇꯣꯝꯕꯤꯅ ꯍꯪꯏ, ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯅꯦ? ꯏꯅꯦ, ꯄꯥꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯔꯨꯕꯅꯤ꯫ ꯐꯤꯗ꯭ꯔꯤꯡꯒ ꯆꯣꯡꯂꯤꯖꯥꯅꯤ꯫ ꯄꯥꯠꯇꯒꯤ ꯍꯥꯏꯕ? ꯍꯣꯏꯅꯦ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ,
ꯄꯥꯠ ꯑꯁꯤꯗ ꯃꯤ ꯀꯨꯝꯕ ꯌꯥꯅꯔꯕꯣ ꯍꯥꯏꯁꯦ? ꯌꯥꯔꯦ ꯀꯩꯅꯣꯏꯅꯦ, ꯑꯩꯗꯤ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯕꯅꯤ꯫ ꯉꯥꯒ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯏ꯫ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤꯅꯦ꯫ ꯇꯨꯡꯒꯣꯜ ꯑꯁꯤ ꯃꯄꯤꯛ ꯊꯜꯂꯤ ꯐꯥꯔꯛꯄ꯫ ꯑꯩꯅ ꯌꯨꯝꯗ ꯈꯔ ꯊꯝꯂꯝꯕꯒꯤ ꯋꯥꯅꯤ꯫ ꯀꯗꯥꯏ ꯅꯪꯒꯤ ꯉꯥꯗꯨ ꯌꯦꯡꯒꯦ꯫ ꯄꯤꯕꯥꯅ ꯇꯨꯡꯒꯣꯜꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯌꯥꯝꯃꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯏꯅꯦ, ꯂꯣꯏꯅ ꯂꯧꯕꯤꯍꯧꯔꯣ꯫ ꯂꯣꯏꯅꯕꯨꯗꯤ ꯂꯧꯔꯒꯦꯕꯨ ꯏꯕꯨꯡꯉꯣ, ꯁꯦꯜꯗꯣ ꯂꯣꯏꯅ ꯁꯨꯅꯕ ꯌꯥꯎꯗ꯭ꯔꯤ꯫ ꯇꯪꯈꯥꯏ ꯍꯥꯟꯅ ꯄꯤꯔꯒꯦ꯫ ꯍꯣꯏꯅꯦ, ꯄꯤꯔꯣꯅꯦ꯫ ꯇꯣꯝꯕꯤꯅ ꯁꯦꯜ ꯈꯔ ꯄꯤ꯫ ꯄꯤꯕꯥ ꯇꯨꯡꯒꯣꯜꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯖꯍꯧꯏ꯫ ꯅꯨꯡꯉꯥꯏꯔꯦꯗꯅ, ꯄꯨꯈ꯭ꯔꯤꯗ ꯌꯣꯛꯄ ꯉꯥ ꯈꯔ ꯑꯣꯏꯅ ꯌꯣꯜꯂꯝꯕꯅꯤ꯫ ꯌꯣꯟꯅꯕ ꯉꯥꯒ ꯑꯃꯠꯇ ꯂꯩꯔꯨꯗ꯭ꯔꯕꯅꯤ꯫ ꯄꯥꯠꯀꯤ ꯉꯥꯁꯦ ꯐꯅ ꯍꯥꯎꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤ, ꯃꯃꯜꯒ ꯇꯥꯡꯅ ꯌꯣꯟꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯝꯕꯥꯜ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯍꯧꯁꯥꯒꯨꯝ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯟꯖꯁꯨ ꯌꯥꯎꯏ꯫ ꯉꯥ ꯐꯥꯕ ꯀꯨꯝꯂꯛꯄꯗ ꯊꯦꯕꯣꯒ ꯍꯦꯛ ꯊꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯥꯟꯖꯥ, ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯠꯇ ꯊꯦꯡꯅꯈꯤꯗꯕꯁꯦ ꯐꯅ ꯀꯨꯏꯔꯦꯅꯦꯀꯣ꯫ ꯑꯍꯣꯏꯅꯦ, ꯐꯅ ꯀꯨꯏꯔꯦꯕꯨ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ, ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯍꯣꯏꯅꯦ, ꯃꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯅꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯁꯨ ꯐꯥꯔꯣꯍꯦ꯫ ꯑꯍꯣꯏ, ꯑꯩ ꯍꯤ ꯍꯣꯟꯗꯣꯛꯂꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯐꯥꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯈꯪꯅꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯍꯥꯛꯇꯤ ꯈꯪꯕ ꯉꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯟꯖꯥ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯄꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯅꯨꯕ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏ, ꯄꯥꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯏ꯫ ꯑꯍꯤꯡ ꯇꯪꯂꯧ ꯑꯊꯦꯡꯕ ꯃꯇꯝꯗ ꯁꯅꯥ ꯃꯆꯨ ꯐꯨꯗꯣꯛꯇꯨꯅ ꯏꯔꯪ ꯂꯪꯅ ꯁꯥꯠꯂꯤꯗꯣ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅꯤ꯫ ꯃꯄꯨꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯃꯥꯟꯖꯥ ꯃꯍꯥꯛꯇꯤ ꯏꯉꯛꯉꯛꯏ꯫ ꯏꯉꯛꯉꯛꯅ ꯍꯪꯉꯤ, ꯀꯩꯅꯣꯗ ꯏꯕꯣ, ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯟꯊꯣꯏ ꯑꯃꯨꯛ ꯍꯥꯏ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯑꯃꯨꯛ ꯍꯥꯏ꯫ ꯇꯥꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦꯗ ꯃꯗꯨ꯫ ꯂꯥꯏꯔꯦꯟꯊꯣꯏ, ꯂꯥꯏꯔꯦꯟ ꯂꯩ ꯍꯥꯏꯗꯨꯅ ꯊꯥ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯅꯈꯤꯗ꯭ꯔꯤꯕ? ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅꯗ ꯇꯥꯎ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯅꯗꯕ ꯋꯥꯐꯝꯅꯤ꯫ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯟ ꯂꯩꯕ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕ ꯋꯥꯅꯤ꯫ ꯅꯄꯨꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯗꯤ ꯏꯄꯣ, ꯄꯥꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯁꯥꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅꯦꯀꯣ꯫ ꯃꯗꯨꯃꯛ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯄꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤꯒꯦ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯁꯥꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯩꯔꯛꯄꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯂꯣꯟꯅ ꯆꯠꯇꯨꯅ ꯇꯁꯦꯡꯅ ꯁꯥꯠꯄꯔꯥ ꯍꯥꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯄꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯝꯈꯤꯗꯦ꯫ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯗꯣ ꯍꯥꯏꯁꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ ꯏꯄꯣ? ꯁꯥꯠꯂꯗꯤ ꯁꯣꯏꯗꯅ ꯎꯐꯝ ꯊꯣꯛꯑꯦꯕ꯫ ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦꯅꯦ, ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄꯥꯠ ꯑꯁꯤꯒꯤ ꯏꯔꯦꯞ ꯌꯥꯝꯅ ꯂꯨꯕ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯌꯥꯏ-ꯆꯕꯨꯛꯋꯥꯏꯗ ꯊꯝꯕꯥꯜ ꯑꯃꯈꯛ ꯑꯇꯩ ꯊꯝꯕꯥꯜ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯁꯥꯠꯂꯤ꯫ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯂꯨꯔꯒꯅ ꯊꯝꯕꯥꯜꯗꯣ ꯍꯦꯛꯇ ꯂꯩꯔꯝꯗꯦ, ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯋꯥꯐꯝ ꯑꯁꯦ ꯑꯩꯗꯤ ꯊꯥꯖꯕ ꯃꯤ ꯋꯥꯠꯂꯤꯌꯦꯕꯣ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ, ꯂꯥꯏꯔꯦꯟ ꯂꯩ꯫ ꯂꯥꯏꯔꯦꯟꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯐꯣꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯇꯅꯤ ꯃꯍꯥꯛꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ꯫ ꯃꯍꯥꯛꯅ ꯃꯤ ꯆꯥꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯏꯁꯨ ꯏꯕꯨꯡꯉꯣ, ꯅꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯄꯥꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯏ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯍꯦꯛꯄꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯅꯈꯨꯠꯅ ꯁꯣꯛꯄ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ
ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯑꯣꯏꯕ ꯉꯝꯒꯅꯤꯀꯣ꯫ ꯃꯄꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕꯗꯨ ꯃꯃꯤꯠꯃꯛꯅ ꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯟꯖꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯗ ꯂꯨꯞꯄꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯄꯠꯌꯥꯏꯗ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜꯅ ꯁꯥꯠꯄ, ꯆꯪꯁꯤꯜꯂꯨꯔꯒꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ, ꯃꯁꯤ ꯑꯩꯅ ꯊꯤꯗꯣꯛꯇꯨꯅ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯗ ꯍꯥꯟꯅ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯂꯒ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯒꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕ ꯑꯁꯤꯗ ꯊꯥꯕꯜꯒꯤ ꯃꯦꯡꯂꯝ ꯃꯉꯥꯜꯂꯛꯇ ꯏꯔꯣꯜꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯅ ꯊꯤꯟꯀꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯊꯤꯟꯀꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯏꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯐꯨꯒꯥꯏꯅ ꯂꯩꯀꯥꯐꯟꯅ ꯊꯝꯕꯥꯜ ꯑꯗꯨꯅ ꯁꯥꯠꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯁꯥꯠꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯈꯪꯏ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯃꯥꯂꯪꯕꯅ ꯈꯖꯤꯛ ꯍꯨꯝꯂꯛꯄꯗ ꯅꯣꯝ ꯅꯣꯝ ꯇꯧꯗꯨꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯖꯔꯤ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯕꯒ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯉꯩ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯈꯤꯕꯗꯨ, ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯂꯩꯔꯥꯡ ꯃꯍꯥꯛꯇꯨ ꯍꯤꯛꯅ ꯍꯤꯛꯅ ꯑꯃꯨꯛ ꯀꯞꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥꯈꯣꯜꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯊꯝꯕꯥꯜꯁꯤꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕ ꯑꯁꯤꯗ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯕ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯪꯂꯛꯏ, "ꯍꯣ ꯏꯇꯥ ꯊꯝꯕꯥꯜ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯃꯈꯩ ꯀꯞꯂꯤꯕꯗꯨꯕꯣ? ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ?" ꯁꯅꯥ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯇꯞꯅ ꯈꯨꯝꯖꯩ, "ꯏꯇꯥ ꯊꯝꯕꯥꯜ, ꯉꯁꯤ ꯀꯧꯕ ꯅꯣꯡ ꯑꯁꯤꯗꯤ ꯅꯇꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯤꯠꯀꯤ ꯄꯤ ꯑꯁꯦ ꯈꯥꯝꯖꯤꯟꯕ ꯉꯝꯖꯗꯤꯌꯦ." "ꯀꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ? ꯏꯇꯥ, ꯅꯪꯒꯤ ꯀꯔꯝꯕ ꯄꯨꯟꯁꯤ ꯋꯥꯔꯤꯅꯣ? ꯑꯩꯈꯣꯏꯗꯁꯨ ꯂꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ." "ꯂꯤꯒꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯈꯤꯗ꯭ꯔꯕ ꯋꯥꯔꯤꯗꯣ꯫ ꯏꯇꯥ, ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯂꯤꯔꯒ ꯑꯋꯥꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯑꯩꯗꯤ ꯊꯝꯕꯥꯜ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯣꯟꯗꯨꯅ ꯍꯧꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯅ ꯑꯩ ꯑꯁꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯄꯣꯛꯇꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯄꯤꯔꯛꯈꯤꯗꯣ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯁꯨ ꯂꯩꯁꯥ ꯁꯔꯤꯞ ꯃꯄꯨꯡ ꯐꯥꯔꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯇꯥꯏꯕꯪꯒꯤ ꯌꯥꯏꯐꯅꯕ ꯀꯌꯥ ꯑꯃ ꯁꯤꯜꯂꯤꯉꯩꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯗ ꯎꯗ꯭ꯔꯤꯉꯩꯗ ꯇꯥꯏꯕꯪꯄꯥꯜꯗ ꯂꯣꯟꯅ ꯀꯨꯝꯊꯈꯤꯗꯣ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯅꯃꯨ ꯇꯥꯏꯕꯪꯃꯤ ꯄꯥꯈꯪ ꯑꯃꯕꯨ ꯊꯦꯡꯅꯈꯤꯗꯣ꯫ ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯁꯛꯈꯪꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯄꯨꯝꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯂꯥꯏꯔꯩꯕꯥꯛꯇ ꯄꯟꯊꯧ ꯄꯂꯦꯝ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇꯗ ꯂꯩꯅꯕ ꯍꯣꯠꯅꯈꯤꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯇꯨꯅ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ, ꯃꯍꯥꯛꯀ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯩ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯥꯎ ꯈꯟꯖꯔꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯅ ꯃꯆꯥ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯄꯨꯔꯣꯏꯕ ꯂꯥꯏꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ, ꯅꯃꯣꯝ ꯆꯅꯨ ꯍꯦꯟꯕꯤꯅ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ, ꯏꯆꯥ ꯏꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯂꯨꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯄꯨꯡꯐꯝꯗ ꯂꯥꯏꯔꯩꯕꯥꯛ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯂꯤꯊꯈꯤꯗꯨꯅ ꯇꯥꯏꯕꯪꯂꯛ ꯑꯁꯤꯗ ꯀꯨꯝꯈꯤꯕꯅꯣ?" ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯔꯦ꯫ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯩꯌꯥꯝꯁꯤꯡ ꯑꯃꯠꯇꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ
ꯑꯩꯈꯣꯏꯅꯤꯅ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯝꯗꯨꯅ ꯏꯆꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ. ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯒꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯥꯅꯣ, ꯍꯧꯖꯤꯛꯃꯛ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯗꯨꯅ ꯅꯃꯣꯝ ꯆꯅꯨ ꯍꯦꯟꯕꯤꯕꯨ ꯂꯧꯔꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯂꯛꯂꯤ. ꯁꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯑꯍꯤꯡꯒꯤ ꯃꯦꯡꯂ ꯊꯥ ꯆꯃꯥꯕꯨ ꯌꯦꯡꯗꯨꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ. ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯔꯦ. ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ. ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ." ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯥ ꯃꯥꯅ ꯈꯨꯝꯂꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯗꯨꯅ ꯂꯩꯕꯅꯣ? ꯅꯪ ꯉꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯕ ꯀꯥꯎꯕ꯭ꯔꯥ? ꯂꯥꯛꯎ ꯆꯠꯁꯤ ꯂꯥꯏꯔꯝꯂꯦꯟꯗ." "ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ. ꯄꯂꯦꯝ, ꯄꯟꯊꯧ, ꯅꯆꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ." ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯃꯨꯛ, "ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯏꯃꯧ, ꯅꯪꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯌꯥꯗꯦ." "ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯖꯈ꯭ꯔꯒꯦ. ꯋꯥꯐꯝ ꯑꯁꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅꯁꯨ ꯌꯥꯕꯤꯌꯨ." ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ. ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯝꯀꯦꯠꯄꯤ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯩꯔꯩꯕꯥꯛꯀꯤ ꯂꯩꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯤꯕ꯭ꯔꯥ? ꯑꯗꯨꯛ ꯁꯥꯖꯠꯂꯨꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯇꯨꯀꯠꯆꯩ." "ꯅꯃꯣꯝ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯄꯟꯊꯧ. ꯆꯤꯡꯉꯨ ꯅꯣꯡꯗꯝꯅ ꯀꯟꯈꯤꯕꯅ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯇꯝꯕ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩ." ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯃꯁꯥꯅꯧ ꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯥꯅꯣ, ꯅꯆꯥꯅꯨꯄꯤ ꯂꯝꯀꯦꯠꯄꯤꯁꯦ ꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯎ. ꯃꯄꯥ ꯄꯟꯊꯧ ꯑꯩꯒꯤ ꯇꯥꯡ ꯖꯃꯥꯏꯁꯨ ꯌꯦꯡꯗꯕ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ." ꯃꯁꯥꯕꯤꯒꯤ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯃꯇꯝꯁꯤꯗ ꯃꯌꯥꯏ ꯂꯩꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯏ ꯑꯃ ꯀꯣꯏꯅ ꯆꯤꯡꯂꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕ ꯉꯝꯗꯔꯦ. ꯃꯇꯧ ꯑꯁꯤꯗ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈꯔꯦ. ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯁꯥꯞ ꯇꯧꯔꯛꯏ, "ꯍꯣꯏ ꯂꯝꯀꯦꯠꯄꯤ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟ ꯑꯣꯏꯗ꯭ꯔꯕꯅꯤ. ꯅꯪꯒꯨꯝꯕꯤ ꯏꯆꯥ ꯑꯃ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯧꯔꯤ. ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯒꯗꯕꯒꯤ ꯁꯔꯨꯛ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ. ꯉꯁꯤ ꯅꯄꯥ ꯂꯩꯅꯤꯡꯊꯧ ꯑꯩꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯪꯒꯤ ꯅꯊꯛꯇ ꯇꯧꯔꯝꯕ ꯁꯥꯞ ꯑꯁꯦ ꯂꯦꯞꯅꯃꯛ ꯊꯨꯡꯕ ꯑꯣꯏꯌꯨꯀꯣ. ꯄꯂꯦꯝ ꯄꯟꯊꯧꯅ ꯅꯥꯀꯣꯟꯗꯕꯒꯤ ꯁꯥꯖꯠ ꯆꯠꯄꯤ ꯅꯪꯗꯤ ꯄꯥꯠ ꯑꯁꯤꯗ ꯊꯝꯕꯥꯜ ꯂꯣꯟꯗꯨꯅ ꯂꯦꯡꯕ ꯉꯝꯗꯅ ꯍꯧꯗꯨꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ." ꯑꯁꯨꯝꯅ ꯁꯥꯞ ꯇꯧꯔꯝꯂꯒ ꯂꯥꯏꯅꯤꯡꯊꯧꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯥꯏꯔꯩꯕꯥꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯃꯃꯥ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯜꯂꯤꯗꯀꯣ. ꯅꯪꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯎ." "ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯃꯄꯣꯛꯇ ꯑꯁꯨꯝꯅ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ. ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯕ ꯑꯁꯤꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕ ꯂꯩꯌꯥꯝꯁꯤꯡꯅ ꯎꯔꯒ ꯁꯣꯏꯗꯅ ꯅꯣꯛꯅꯈ꯭ꯔꯅꯤ. ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯇꯥꯔꯅꯤ. ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯏꯀꯥꯏꯕ ꯀꯌꯥꯁꯨ ꯅꯪꯂꯒꯅꯤ." ꯃꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕ ꯌꯥꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯦꯞꯈ꯭ꯔꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯉꯨ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯈꯤꯗꯔꯦ. ꯃꯆꯥꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯖꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯄꯥ ꯄꯟꯊꯧꯒꯤ ꯑꯌꯥꯛꯄ ꯃꯤꯆꯩ ꯑꯗꯨꯒꯤ ꯁꯥꯞꯄꯨ ꯐꯪꯂꯒꯅꯤꯗꯣ꯫ ꯏꯃꯥ, ꯏꯄꯥꯅ ꯃꯆꯥꯒꯤ ꯏꯐꯝꯗ ꯇꯧꯔꯝꯕ ꯁꯥꯞ ꯑꯗꯣ ꯍꯟꯗꯣꯛꯄꯤꯔꯝꯃꯨ. ꯅꯆꯥ ꯊꯝꯕꯥꯜ ꯂꯣꯟꯗꯨꯅ ꯍꯧꯗꯨꯅ ꯂꯩꯕ ꯉꯝꯖꯔꯣꯏ. ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯅ ꯂꯩꯖꯒꯦ. ꯅꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯥꯞꯅꯤ. ꯃꯁꯤꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯅꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯁꯤꯅ
ꯈꯣꯡꯐꯝ ꯈꯔꯗꯤ ꯍꯟꯗꯣꯛꯄꯤꯔꯝꯒꯦ ꯅꯄꯥꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡꯅ ꯊꯝꯕꯥꯜ ꯑꯣꯟꯕ ꯇꯥꯔꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯣꯟꯈꯤꯕꯅꯦ ꯍꯥꯏꯕ ꯈꯪꯅꯕ ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯏꯅ ꯍꯧꯕ ꯑꯣꯏꯌꯨꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯗꯤ ꯅꯃꯥ ꯑꯩꯅ ꯀꯛꯂꯕꯅꯤ ꯃꯁꯤꯅ ꯅꯃꯥ ꯑꯩꯒꯤ ꯆꯩꯔꯥꯛꯅꯤ ꯅꯃꯥ ꯑꯩꯅ ꯂꯥꯏꯔꯩꯕꯛꯇ ꯀꯥꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯄꯣꯛꯇꯨꯅ ꯅꯪꯒꯤ ꯊꯝꯕꯥꯜ ꯂꯩꯅꯥꯗ ꯊꯦꯡꯂꯛꯇ꯭ꯔꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯊꯝꯕꯥꯜ ꯈꯛꯇ ꯑꯣꯟꯗꯨꯅ ꯂꯩꯌꯨꯀꯣ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯅ ꯅꯪꯒꯤ ꯊꯝꯕꯥꯜ ꯂꯩꯀꯥꯏꯗ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯉꯝꯖꯧ ꯄꯥꯠ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯥꯏꯔꯦꯟ ꯑꯃꯗꯤ ꯅꯃꯥ ꯑꯩꯅ ꯊꯝꯕꯤꯔꯝꯂꯒꯦ ꯃꯁꯤꯅ ꯅꯪꯒꯤ ꯑꯋꯣꯡ ꯑꯋꯣꯟꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯋꯥꯐꯝ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥ ꯃꯍꯥꯛꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯊꯋꯥꯏꯁꯨ ꯂꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯜꯂꯕ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯄꯥꯠ ꯑꯗꯨꯃꯛꯇꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯁꯥꯠꯈꯤ ꯑꯗꯨꯒ ꯄꯥꯠ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗꯅ ꯃꯃꯥꯅ ꯎꯟꯕꯤꯔꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯂꯩꯔꯤ ꯂꯥꯏꯔꯦꯟ ꯑꯁꯤ ꯀꯨꯏꯅ ꯀꯨꯏꯅ ꯃꯊꯤ ꯐꯣꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯍꯧꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯐꯝꯗ ꯑꯣꯟꯕꯗꯤ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕꯗꯤ ꯃꯍꯥꯛ ꯉꯝꯗꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯞ ꯀꯞꯇꯨꯅ ꯂꯤꯔꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯊꯝꯕꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯈꯤꯕꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯆꯩ ꯐꯪꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯍꯧꯈꯤꯕ ꯑꯣꯏꯔꯦꯀꯣ ꯏꯇꯥꯁꯦ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯈꯤꯅꯨ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯕ ꯇꯥꯔꯤꯕꯒꯦ ꯑꯗꯨꯃꯛ ꯁꯥꯠꯇꯨꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯑꯩ ꯃꯍꯥꯛꯄꯨ ꯉꯥꯏꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯀꯌా ꯅꯪꯂꯕꯤꯅꯤ ꯇꯥꯏꯕꯪꯁꯤꯡꯅ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯑꯩꯕꯨ ꯍꯦꯛꯅꯕ ꯇꯣꯏꯅ ꯍꯣꯠꯅꯔꯛꯂꯤ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯎꯅꯕ ꯇꯣꯏꯅ ꯊꯧꯔꯥꯡꯂꯛꯂꯤ ꯑꯇꯣꯞꯄ ꯊꯝꯕꯥꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯨꯝꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯒ ꯏꯇꯥ ꯄꯥꯠ ꯑꯁꯤꯗ ꯄꯂꯦꯝꯅ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯑꯋꯣꯡ ꯑꯋꯣꯟ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯊꯤ ꯐꯣꯡꯕ ꯀꯌꯥ ꯎꯗꯦ ꯀꯗꯥꯏꯗꯕꯨ ꯂꯣꯠꯈ꯭ꯔꯕꯒꯦ ꯃꯍꯥꯛꯄꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯈꯨꯝꯃꯤ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅ ꯍꯥꯜꯂꯤ ꯑꯣ ꯑꯗꯨꯒꯅꯤ ꯏꯇꯥ ꯄꯂꯦꯝꯅ ꯃꯥꯅ ꯂꯧꯗꯨꯅ ꯄꯨꯕꯤꯈꯤꯕ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯥꯡꯒꯣꯜ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯀꯔꯝꯕ ꯃꯄꯣꯛꯇ ꯑꯣꯏꯒꯅꯤ ꯃꯗꯨꯃ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ 4 ꯁꯨꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯇꯣ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯃ ꯄꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯑꯩꯅ ꯂꯩꯁꯥ ꯇꯝꯕ ꯑꯁꯤꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯍꯦꯛꯅꯤꯡꯕ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯁꯥꯗ ꯍꯦꯛ ꯊꯦꯡꯂꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯒꯅꯤ ꯑꯩꯅ ꯅꯤꯡꯖꯕꯁꯦ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯐꯪꯒꯅꯤ ꯏꯇꯥꯒꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯂꯣꯏꯅꯃꯛ ꯎꯕꯤꯗꯨꯅ ꯐꯪꯍꯟꯕꯤꯕ ꯑꯣꯏꯌꯨꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯃꯇꯝꯁꯦ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯦ ꯌꯦꯟꯒꯤ ꯑꯍꯥꯟꯕ ꯌꯦꯟ ꯈꯣꯡꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯂꯥꯛꯂꯒꯅꯤ ꯈꯟꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯍꯥꯛꯁꯨ ꯏꯆꯝ ꯆꯝꯕ ꯊꯝꯕꯥꯜ ꯑꯃ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯃꯥꯟꯖꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯏꯄꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯉꯁꯤꯗꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯑꯃꯁꯨ ꯂꯩ ꯍꯥꯏꯕ ꯐꯔꯦ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯄꯥꯠꯂꯣꯝꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯑꯩ ꯊꯥꯕꯜꯁꯨ ꯐꯩ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯆꯠꯄꯅꯤꯅ ꯂꯥꯏꯔꯦꯟ ꯂꯩꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯦꯡꯂꯛꯄ ꯃꯇꯝ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯠꯂꯒꯦ ꯁꯣꯝꯗꯅ ꯄꯥꯠ ꯑꯁꯤꯗꯅꯤ ꯉꯁꯤꯗꯤ ꯂꯥꯏꯔꯦꯟꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯂꯥꯏꯔꯦꯟ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯂꯥꯏꯔꯦꯟ ꯅꯪꯅ ꯑꯗꯨꯝꯅ ꯃꯊꯤ ꯐꯣꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯍꯥꯠꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯄꯥꯝꯃꯨꯕ ꯃꯍꯥꯛꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯔꯣꯏꯌꯦ ꯑꯗꯨꯅ ꯅꯪ ꯃꯊꯤ ꯐꯣꯡꯕ ꯌꯥꯗꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯍꯥꯠꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯏ ꯐꯒꯅꯤ ꯑꯗꯨꯒꯅꯦ
ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯂꯥꯡꯒꯣꯜꯗꯣ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯛꯇ ꯂꯥꯛꯄ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯊꯦꯡꯂꯕ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯃꯇꯝꯅꯤ꯫ ꯃꯥꯟꯖ ꯐꯤꯖꯤ ꯑꯃꯗ ꯃꯆꯨ ꯈꯔ ꯃꯩꯇꯥꯟ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯁꯅꯥ ꯊꯝꯕꯥꯜꯒꯤꯗꯃꯛ ꯄꯥꯠ ꯇꯝꯅ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯥꯗꯣ ꯄꯥꯛꯊꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯔꯝꯕ ꯃꯐꯝꯗ ꯑꯣꯏꯒꯗꯣꯏꯅꯣ? ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯅ ꯍꯧꯋꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯃꯀꯥ ꯐꯟꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯅ ꯏꯔꯪ ꯂꯪꯅ ꯄꯥꯠ ꯃꯌꯥꯏꯗ ꯁꯥꯠꯇꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯁꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦꯗꯅ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯗꯤ꯫ ꯑꯁꯤꯅꯒ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ꯫ ꯑꯩꯕꯨ ꯀꯝꯗꯧꯕ ꯇꯥꯏ? ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯐꯔꯦ, ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯍꯦꯛꯇ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯗꯨꯅ ꯍꯦꯛꯂꯒꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯕ ꯑꯁꯤꯗꯗꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯕ ꯂꯥꯏꯔꯦꯟꯗꯣ ꯇꯥꯏꯕꯪ ꯃꯤꯍꯤꯡ ꯅꯝꯂꯛꯄꯗꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐꯣꯡ ꯐꯥꯎꯒꯠꯂꯛꯏ꯫ ꯂꯥꯏꯔꯦꯟ ꯃꯥꯅ ꯐꯥꯎꯒꯠꯂꯛꯄ ꯑꯗꯨꯕꯨ ꯃꯥꯟꯖꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯥꯟꯖ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯟꯅꯤꯅꯦ ꯑꯁꯤꯗꯤ, ꯀꯝꯗꯧꯅꯤ ꯑꯩꯍꯥꯛꯇꯤ? ꯃꯇꯥꯡ ꯑꯁꯤ ꯆꯥꯔꯦ, ꯑꯩꯒꯤ ꯏꯄꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯃꯍꯩ ꯑꯗꯨꯃꯛ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯒ ꯃꯅꯥꯛꯇ ꯍꯧꯕ ꯅꯥꯄꯤ ꯃꯇꯣꯜ ꯑꯃ ꯄꯠꯊꯠꯇꯨꯅ ꯍꯦꯛꯏ꯫ ꯑꯗꯨꯒ ꯅꯥꯄꯤ ꯃꯇꯣꯜ ꯑꯗꯨꯗ ꯂꯩꯀ꯭ꯔꯛ ꯑꯃꯗ ꯌꯨꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯇꯨꯕꯤ ꯂꯥꯏꯔꯦꯟ, ꯅꯪꯅ ꯑꯩꯕꯨ ꯆꯥꯒꯅꯨ, ꯑꯩꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯄꯤꯒꯅꯨ꯫ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯡꯂꯤꯕ ꯅꯥꯄꯤ ꯃꯇꯣꯜ ꯑꯁꯤꯅ ꯍꯤꯡꯀꯠꯂꯛꯇꯨꯅ ꯃꯌꯣꯜ ꯆꯣꯡꯂꯛꯂꯕ ꯃꯇꯝꯗ ꯑꯩ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯅꯪ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯉꯁꯤꯗꯤ ꯄꯥꯠ ꯑꯁꯤꯗ ꯍꯧꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯑꯣꯏꯅ ꯍꯦꯛꯈ꯭ꯔꯒꯦ꯫ ꯄꯥꯠ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯕꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯥꯅ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯡꯂꯣꯟꯗ ꯈꯜꯂꯤ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯤꯁꯛꯇꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯁꯣꯛꯄꯤꯔꯛꯂꯕꯗꯤ ꯐꯒꯅꯤꯗ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯃꯍꯥꯛꯁꯨ ꯅꯨꯄꯥꯗꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯌꯨꯡꯂꯝꯈꯤꯕ ꯅꯥꯄꯤ ꯃꯇꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯃꯗꯨꯅ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯟꯖ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯠ ꯃꯌꯥꯏꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯅ ꯐꯨꯒꯥꯏꯅ ꯑꯗꯨꯃꯛ ꯁꯥꯠꯂꯤ꯫ ꯃꯥꯟꯖ ꯄꯥꯠ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯩ꯫ ꯃꯌꯥꯏ ꯌꯧꯅ ꯏꯔꯣꯏꯗꯨꯅ ꯆꯠꯂꯤ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯤ ꯑꯗꯨꯃꯛ ꯁꯥꯠꯂꯤ꯫ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ, ꯏꯔꯪ ꯂꯪꯂꯗꯅ꯫ ꯑꯩ ꯍꯦꯛꯇ ꯍꯦꯛꯂꯒꯦꯗ ꯃꯁꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯅ ꯂꯩ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯟꯖꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯤ꯫ ꯃꯥꯟꯖꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯅꯠꯇꯕ꯭ꯔꯥ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯥꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯄꯥꯝꯃꯨꯕ, ꯅꯪꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯕꯨ ꯁꯣꯛꯂꯕꯅꯤꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯅꯌꯨꯝꯗ ꯄꯨꯕꯤꯔꯣ꯫ ꯅꯁꯨꯡꯂꯥꯡꯒꯤꯗꯃꯛꯅꯤ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯑꯋꯥ ꯎꯂꯦꯟ ꯅꯪꯗꯨꯅ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯗ ꯁꯥꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯁꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯥꯟꯖꯅ ꯊꯥꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯐꯪꯂꯒꯅꯤ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫
ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤ ꯋꯥꯔꯤ ꯑꯗꯨꯃꯗꯤ ꯂꯣꯠꯁꯤꯜꯂꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯂꯩꯕꯗꯒꯤ ꯃꯥꯟꯖꯒꯤ ꯌꯨꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝ ꯑꯃꯗ ꯃꯥꯟꯖꯅ ꯋꯥꯁꯛꯇꯨꯅ ꯊꯥꯔꯝꯈꯤꯕ ꯅꯥꯄꯤ ꯃꯇꯣꯜ ꯑꯗꯨꯗꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯀꯪꯗꯨꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯀꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨꯁꯨ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯂꯥꯏꯔꯦꯟ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯄꯗ ꯏꯐꯨꯠ-ꯀꯥꯗꯨꯅ ꯁꯤꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯄꯥꯠꯇ ꯑꯃꯨꯛ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯊꯝꯕꯥꯜ ꯍꯦꯛꯄ ꯍꯧꯅꯈꯤꯔꯝꯃꯤ ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯅꯨꯄꯤ ꯑꯩ ꯉꯁꯤꯗꯤ ꯄꯥꯠꯇ ꯆꯠꯂꯨꯒꯦ ꯉꯥ ꯐꯥꯔꯨꯒꯦ ꯉꯥ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯣꯏ ꯑꯩ ꯆꯠꯂꯦꯀꯣ ꯃꯥꯟꯖ ꯆꯠꯈꯤ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯉꯤ ꯚꯦꯃꯥ ꯏꯕꯨꯡꯉꯣꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯉꯥ ꯆꯥꯅꯤꯡꯉꯤ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯦꯝꯖꯤꯜꯂꯨꯍꯦ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯄꯥꯠ ꯑꯗꯨꯗꯅꯤ ꯃꯥꯟꯖ ꯉꯥ ꯐꯥꯕ ꯄꯥꯠꯇ ꯀꯨꯝꯊꯔꯛꯏ ꯊꯦꯕꯣꯒ ꯍꯦꯛ ꯊꯦꯡꯅꯩ ꯊꯦꯕꯣꯅ ꯍꯥꯏ ꯃꯤ ꯃꯆꯥꯗꯤ ꯅꯨꯄꯤꯒ ꯊꯤꯈꯤꯕꯗꯒꯤ ꯄꯥꯠꯇꯒ ꯉꯥ ꯐꯥꯕ ꯀꯨꯝꯊꯔꯛꯈꯤꯗ꯭ꯔꯦꯀꯣ ꯃꯥꯟꯖꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯇꯥ ꯊꯦꯕꯣ ꯍꯣꯏꯁꯨ ꯑꯩꯒꯤ ꯃꯇꯝꯁꯦ ꯀꯩꯁꯨ ꯀꯥꯜꯂꯛꯂꯝꯃꯣꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯊꯦꯕꯣꯅ ꯃꯈꯥ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇꯪꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯡꯍꯜꯂꯨꯗꯅ ꯉꯁꯤꯃꯛ ꯍꯦꯛꯇ ꯌꯦꯡꯂꯨꯁꯤꯅꯦ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤꯗ ꯀꯣꯟꯅ ꯑꯣꯏꯅ ꯍꯣꯏ ꯑꯁꯨꯝꯅ ꯃꯥꯟꯖ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯉꯥꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯖꯅ ꯊꯣꯡꯂꯦ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯑꯣꯍꯣ ꯇꯥꯕꯤꯔꯤꯕꯔꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯆꯥꯕꯤꯔꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩꯗꯤ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤꯅꯦ ꯂꯥꯛꯑꯣ ꯆꯥꯊꯣꯛꯄꯤꯔꯔꯣ ꯏꯃꯥꯗꯤ ꯆꯥꯕꯕꯨ ꯍꯧꯍꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯤ ꯆꯥꯛꯂꯨꯛ ꯃꯄꯥꯗ ꯐꯝꯊꯩ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯪꯁꯨ ꯆꯥꯔꯣ ꯐꯝꯊꯔꯣ ꯃꯥꯟꯖꯅ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯍꯨꯛꯇꯨꯅ ꯍꯧꯋꯦ ꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ